people, welcome back to my channel. It's me Teresa. Aduga myam ngashigi video sidi kaino harakanda aigi pre PhD gi first class to adu oidoine. So it's back to university aduga day 1 oidoine. So without further ado, let's start the video. Online classes loirakanda aise irusa chatlu thoe aduga papa dress chaliba kaino harakanda aise pung boroi mamangda yogadamne because my class starts at 12. Asaibox athokbo oigera ama oigera dum gari sibase yam nungai jai bisagi oina ado aina ngasi sidoisina hammer haiba brand se smartwatch se use tawdoine sigi smartwatch se yarise koina phone tawba adagi bp monitoring heart rate monitoring ade isai kai kasu loin mak taba yaye Chava khotpa loirakanda aigi uni essentials myam dong packing tawdoine actually ai pocket stopper se sigi sida puye ba kaigino harakanda it's like a tote bag aduga puba khotpa kanda su yamna tatkanba khotkanba do kashu laite ba sigi sida di auga yam spacious su oibado adugine by the way this pocket stopper is from Iris Atelier haiba brand do sidagine it's my friend's brand aduna nakhoi dum yengningagadi ai magi insta link kai kada loin mak hapcharam ge makhada to check it out quality am maintain tawbane aduga affordable su oibane College chatlasu university chatlasu paisa pura chataba mi do ai ne bako aduna idea chapot kumba bix mithai kumba chocolate kumba khara pura dum chatle noi di paisa myam pura chapra khangde ai di pude class kumba tawrikanda di video namde classroom kumba do kai no ide sum nungai taba dum haidi sum privacy kumba intro tawbai type da sum khanjeri bako adugi aina namda bane so hoi ai department chaluraga halaga ai se happy ta potharaga chaba khotpa tawra ngasi di wai na hanga ju chattaba ade pothara film yeng khotpa tawdoine Haba yaba pothara matungda aigi sum notes kumba kitang complete tawgadaba khale bako adu haipatang yengthoi lai yam pabo oide kaigino di isa jai ngasi khara nari sari tawbado kai haini ingbagi ingsu ingidana adu MU bago chatlaga halakpati ing haba nage tawe adu ge mai thara dum laini adu yam kanna di padre